Thoubal College ki homfonithoi suba mapok Kumon numit pangthokpaga loinana tongan ba Maana-Maathumsing yenthokkhre thauram ama ngasi college asigi multipurpose hall da pangthokkhre. Thoubal College Teachers Association TCTA amasung Thoubal College Students Union ani na punna sinduna pangthokhiba thauram aduda college asigi principal Professor A Nabachandrana athoiba mithunglen TCTA gi President N Ibo binat thauram mapu amadi English Department gi Head Associate Professor Dr. K. Tezranina akhanaba mithunglen sing oina sarukya ki. Thauramadu national amasung state ki thakta amadi Manipur University amasung college na sinba tongan ba competition singda makok mathang taraklaba mahairoi singda cell citation amasung trophy na chingba sing yenthokhtuna pukning thaugatki. Athoiba mithunglen gi warolda principal Professor A. Nabachandrana haikibada mahairoi khudingmak hotpu honarabadi ngasi lanthokliba mana asi loinamak fangba yai. Mahairoi khudingmakna punsida mai paktreba fauba hotnaba leploge haiba wakal thamsi haiki. Thauramgi sarukama oina ngasigi mithunglen singna luchingduna college ki foundation stone amadi college lairembi ki mafamda laisu katuna ikai khumnabasu utki. Mapok Kumon numit thauramadu college asigi mahairoi singna makal makha kayagi cultural gi thauram amadi haithoi singthoiba kayasu miyamda utki. Akoi layak laisu tawda puning sangsi college asidi haukiba amadi college asibu tingkhat pinamba layo khalbai ba pu singbuki magun nang asasi